ꯀꯩꯅꯣ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯈꯔꯁꯨ ꯀꯣꯏꯊꯣꯛ ꯈꯔꯁꯨ ꯂꯥꯡꯊꯣꯛ ꯇꯧꯒꯗꯕꯅꯤ ꯃꯩꯔꯥꯒꯤ ꯃꯉꯥꯜꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯕꯗ ꯑꯁꯥ ꯄꯤꯕꯤꯔꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯣꯏꯕꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯃꯩꯔꯥ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯝꯒꯗꯧꯔꯤꯕ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯜꯝ ꯑꯁꯤꯕꯨꯁꯨ ꯃꯉꯥꯜ ꯄꯤꯕꯤꯗꯨꯅ ꯐꯤल्म ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯗ ꯃꯇꯝ ꯆꯪꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯈꯤꯕ ꯔꯥꯏꯇꯔ एडिटर प्रोड्यूसर आर्टिस्ट अमदी फिल्म क्रू पुनमकपुसु याइफमंगोल ओइदुना ngasiदगी हेना मसक थोकपा मंगाल फंगपा अमदी चौखपग ओइजरगे हाइदना ईश्वरगी मफमदा निजरी खुन लेजरी मोहम्मद से बेगा चंद्र ओपन एयर थिएटर बोर्ड को अदो मतंग कुइना हदी लान अदे तो हिरम क्या दगी लेप्रो मतुंगदा सिगा तांग कुंतर ते सो उखरे अदो अनिरक सुबा मुक म्याम सो पने जंग गदुरिबा सो असी फुमदुना थमलगे हाइबा फिल्म अदुने को अदो मयाम लाइबा सिंग असे मथंग थंग वारी वाताई साबगी हतंग खुयोंग चाबा दु लौजगे सर से हम बदना मिंगा लेफंग अमता हाबिउने अहाबा मक्तदा यंगबिरबा मयाम पुनमक खुरुमजरी अैगी मिंग कुनिका संजेनबम अै मोइदाम पोक्तगीनी ओके अदो फिल्म जे को हदी सिगा हानबो कुंबो एबिदोरा ममाने के कैदी वक्त बिखगे ऐसे सुम अंगांग ओरिकांदा चाइल्ड आर्टिस्ट ओइना फिल्म खरा दबुदी यावजरे अदबा चावरकपगी ओइनादी सिना हानबो ओइदेने बको सिदा करी रोल लोबिनो सिस्टरना ऐसे जिजेजी तेसोरीगी ममानबी ओइदेने बको अदो हदी सिगी फिल्म जे सोमनागा हदी माना हाइरकपम मतम जे को इसादा कैगदी खाउबिया अदुदी याम हरावे हाइदी जेजी तेसोरी ओइदी मणिपुर सिदा मीना खंगदबा लेट्रबनिको जगा जगा खुदिंगे अदुदा मागी ममानबीगा सारगा यावा हाइजे अस एंगोंदनी याम नुंगाइबा फावबको अदो हदी सिगी रोल सिदाने ममानबीबुदी सारेबको इसानागा हदी मसी एक्सपीरियंस हाइतारे अमदि ओरमदोइनेबा लाइफ तदि को अदो सिगी अवा नुंगाइ ति थगो थेंगबी अंगनि खलेको फिल्म सेना मतमदा एके सुम थेंगबी अमता हाबिउने अवाबदी कसामने इया यागिदेदा अनमना लोइ नुंगाइ हाइतारे ओजा अतै तै सेनियर याम यारसिना आइने एक्टिंग गासे सुम हाइतबा मतंग यावरेदनका अदा सुमाइन तौ काइंदे जेजी तेसोरीना जो दुम सपोर्ट होय सपोर्ट तौ खपा दुम बदा नुंगाइए सिगी डायरेक्टर किरण खुलेम को सिगी मखादा वर्क तौ बसे को हाइदी कमाइन तौ मोना कई हाइनिंग याम नुंगाइए दा किरण से तुम अखोइना का दा किरण वारे का हाइबजे अच्छे से इसिंग के का लगदना तुम याना फजना का तौबिया दुम याम दुना तौइ को अदो मथंग तारकपदा जो तुम मागी वर्क से अदुम तौजगेना सु खल्लेना अदो सिस्टर सिगी फिल्म जा हाइदी अदुदा कुंगी बा रोल हाइतारेने को एक्टिंग मचा अमतंग परफॉर्म तौबिउने खoi ऐसे ऐसिगी कइनो सिदने ऐदी खरा यामना लांगबी फैशन द कइदा खरा याम पामजबी दुगुम नुपी मसायेबको जेजी तेसोरी का याम ऑपोजिट ने मादी यामना हाई फैमिली ओइ तारगजु यामना इंजा तपसबी अदुनेबा ऐदी कइतार यामना लांगबी ड्रेस का जे तुम पसे पी दुगुम रोल अबोय दोइनेबको अैना सिदा खरा नुंगाइबा एक्टिंग हाइतारेको अदुदी करम बताओगे नुंगाइबदी लोइना नुंगाइयो तमतंग तबियामो जेजी तेसोरीना माना हाइबदी हाइदोरगा स्कूल तोथोगुंगे मा थवाइ नुंगाइतना लेबे मता तोरमगे को कइनो नंगबु लाइरिक सुम पारा लेगे हारो खरसु कोइथो खरसु लांथोक तौगदबनी पुंसी हाइसिदिने सिने yang nungai je ko ko lak sari se mm story collection gi sai gi ne ko ado film je adum crowd ti dum ping tam tam na dum hengale e ko ado sum choi chodana ga success ho hening bra kamai khalla hoi adudi oi haninge isana ga ham perform tau budi ne ko ado la e ba class ne success oi dong ma le ko ado ko chai ta gi di mai ba ko obiyo na ko thaga chari thank you je ming ambika ka oi ulo dagi song gi de la ko ulo dagi isina obiyo ra kamai na friend obiyo ra oi friend oi ne friend ne ba ko sigi sima je adi hek friend ko to isana yening ba ka popro kamai tau ga oi yening ba ko gi lai ne ba ko ado haji tiket sidi ka online de kapim ba dum segi dum kapim ba kamai tau ga tiket se ko na ka lok ne do ai khang ge oi okay asa kum be actor dressing sha sara haidi pa ba ko oi bi ba yening ba isana pamja ba kam kam ba kamai tau da habi sima ji matang yening ba di poi ne ba ko isana kai feel tau ge dam tam mon hung du biu ne ko hai ko ko te ga khang ge oi yening ba gi sana pamja ba yaw ba di wari do yening nu ba gi oi do ne ba ko sister gi ke am ta habi ne ai su yening ba hadi film yening ba do ai ma na hai okay ya sister gi ming
ꯄꯦꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯂꯥꯛꯄꯤꯒꯦ ꯁꯤꯃꯥꯁꯦ ꯌꯦꯡꯕ ꯍꯣꯏ ꯐꯦꯃꯤꯂꯤ ꯂꯥꯛꯑꯦ ꯖꯤꯇꯦꯁꯣꯔꯤ ꯃꯗꯝ ꯆꯥꯅꯤ ꯑꯣ ꯖꯤꯇꯦꯁꯣꯔꯤꯒꯤ ꯍꯦꯛ ꯃꯗꯣꯝ ꯆꯥꯅꯦꯕꯀꯣ ꯖꯤꯇꯦꯁꯣꯔꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯗꯤ ꯌꯧꯁꯜꯂꯛꯇ꯭ꯔꯤꯌꯦ ꯃꯥꯗꯤ ꯌꯧꯁꯜꯂꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯁꯤꯁꯇꯔꯒꯤ ꯀꯩꯅꯣ ꯃꯗꯣꯝ ꯆꯥꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯇꯥꯔꯗꯤ ꯁꯤꯃꯥ ꯁꯨꯃꯥꯏꯅꯒ ꯃꯥꯅ ꯄꯔꯐꯣꯝ ꯇꯧꯔꯛꯄꯁꯦ ꯁꯨꯝ ꯃꯊꯪ ꯋꯥꯛ ꯇꯧꯔꯛꯏꯁꯦ ꯏꯁꯥꯗ ꯀꯩꯒꯗꯤ ꯐꯥꯎꯋꯦ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯃ ꯑꯣꯏꯅꯒ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯏꯆꯥꯅ ꯁꯤ ꯌꯧꯔꯛꯄꯅꯦꯅ ꯈꯟꯖꯩ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞꯄꯨꯗꯤ ꯌꯦꯡꯉꯅꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯏꯁꯥꯅ ꯍꯣꯏ ꯏꯆꯟꯕꯨꯗꯤ ꯂꯩꯖꯔꯦꯀꯣ ꯏꯁꯥ ꯑꯗꯨꯗꯁꯨ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯏꯁꯥꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯂꯣꯏ ꯄꯥꯝꯃꯦ ꯂꯣꯏ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯀꯥꯏꯅꯗꯤ ꯈꯟꯕꯤꯕ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯥꯝꯕꯤꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯈꯜꯂꯦ ꯉꯁꯤ ꯀ꯭ꯔꯥꯎꯗꯁꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤ나 ꯏꯁꯣꯏ ꯁꯣꯏꯗꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯁꯤꯃꯥꯁꯦ ꯄꯨꯟꯅ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯦꯡꯕ ꯑꯣꯏꯕꯤꯔꯣꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯅꯥ ꯑꯩ ꯂꯩꯐꯝꯗꯨꯅ ꯁꯟꯖꯨꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯔꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯣꯀꯦ ꯄꯨꯟꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯏꯁꯥꯒꯤ ꯇꯣꯉꯥꯟ ꯂꯩꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯩ ꯉꯁꯤ ꯁꯤꯃꯥ ꯌꯦꯡꯕꯁꯦ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯣꯏ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯑꯦ ꯏꯁꯥꯁꯦ ꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯆꯍꯤ ꯃꯔꯤ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯀꯩꯀꯩꯗꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯁꯦ ꯐꯤ ꯁꯥꯏ ꯐꯤ ꯁꯥꯏꯌꯦꯀꯣ ꯑꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯣꯏ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯀꯅꯥꯁꯨ ꯈꯪꯕ ꯉꯝꯗꯦꯀꯣ ꯑꯗꯨꯁꯨ ꯁꯤꯃꯥ ꯁꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯑꯒ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃ ꯄꯨꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯁꯨꯡꯁꯣꯏ ꯑꯗꯨꯅꯦ ꯁꯣꯏꯗꯅꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯃꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯥꯏꯗꯤ ꯈꯟꯕ꯭ꯔꯥ ꯑꯗꯩ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯈꯜꯂꯦ ꯁꯤꯃꯥꯁꯤ ꯑꯩꯅꯗꯤ ꯃꯇꯥꯡ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕ ꯏꯁꯩꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯈꯤꯕꯗꯨꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯀꯨꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯔꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯀꯅꯥ ꯍꯥꯏꯗꯤ ꯗꯥꯟꯁꯤꯡ ꯎꯕ ꯃꯇꯝꯗ ꯄꯥꯝꯕꯁꯨ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯦꯂꯔ ꯃꯇꯦꯛꯀꯗꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯎꯏꯀꯣ ꯑꯗꯨꯗꯤ ꯌꯦꯡꯕꯤꯕ꯭ꯔꯥ ꯌꯦꯡꯉꯦ ꯌꯦꯡꯉꯦꯀꯣ ꯑꯗꯣ ꯁꯤꯃꯥꯁꯤ ꯃꯇꯥꯡꯗ ꯏꯁꯥꯅ ꯁꯨꯝ ꯀꯩꯀꯩ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤ ꯋꯥꯔꯤꯁꯦ ꯐꯖꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯩꯀꯩ ꯀꯃꯥꯏꯅ ꯐꯥꯎꯋꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯇ꯭ꯔꯦꯂꯔ ꯎꯕ ꯃꯇꯝꯗ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯑꯦꯛꯇꯔꯁꯤꯡꯁꯦ ꯂꯣꯏ ꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏ ꯁꯔꯗꯦꯟꯗꯁꯨ ꯄꯥꯝꯃꯦ ꯗꯥꯏꯃꯟ ꯑꯗꯒꯤ ꯗꯥꯏꯃꯟꯁꯨ ꯄꯥꯝꯃꯦ ꯑꯗꯒꯤ ꯀꯣꯃꯤꯛ ꯂꯣꯏꯔꯤꯕꯁꯤꯡꯁꯦ ꯖꯤꯇꯦꯁꯣꯔꯤ ꯂꯣꯏ ꯃꯣꯏ ꯑꯦꯛꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯗꯣ ꯋꯥꯈꯜꯗ ꯁꯤꯃꯥꯁꯦ ꯄꯥꯝꯃꯦ ꯇꯞ ꯇꯞꯅꯗꯤ ꯀ꯭ꯔꯥꯎꯗ ꯍꯦꯟꯒꯠꯂꯛꯏꯕꯀꯣ ꯁꯣꯏꯗꯅꯒꯗꯤ ꯃꯥꯏ ꯄꯥꯛꯀꯗꯕꯒ ꯃꯥꯟꯕ ꯏꯁꯥꯅ ꯀꯩꯒ ꯐꯥꯎꯕꯤꯒꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯩꯅꯗꯤ ꯑꯗꯣ ꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯅꯦ ꯋꯥꯈꯜ ꯀꯩꯁꯨ ꯁꯣꯟꯊꯕꯤꯒꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅꯀꯣ ꯑꯦꯟꯖꯣꯏ ꯇꯧꯔ ꯌꯦꯡꯕꯤꯔꯣꯀꯣ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨꯀꯣ ꯁꯤꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯑꯣꯏꯕꯤꯌꯣꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯣꯅꯤꯃꯥ ꯈꯥꯏꯗꯦꯝ ꯀꯧꯋꯦ ꯑꯗꯨꯒ ꯂꯩꯐꯝꯅ ꯀꯥꯏꯔꯪꯕꯅꯤ ꯂꯩꯀꯥꯏꯗꯅꯤ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯁꯤꯃꯥꯁꯦ ꯌꯦꯡꯕ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯃꯤ 30ꯃꯨꯛꯇꯤ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯤ 3 ꯑꯣꯏꯕ ꯑꯣꯀꯦ ꯃꯤ 3 ꯄꯨꯟꯅ ꯂꯥꯛꯏꯔꯣ ꯁꯤꯃꯥꯁꯦ ꯌꯦꯡꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯏꯁꯥꯅ ꯄꯥꯝꯕꯤꯕ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯃꯥꯁꯤ ꯃꯇꯥꯡꯁꯦ ꯏꯁꯥꯅ ꯇ꯭ꯔꯦꯂꯔꯗꯤ ꯎꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯒꯤ ꯏꯁꯩ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯃꯅꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯥꯅ ꯑꯍꯥꯟꯕ ꯑꯩꯅ ꯑꯍꯥꯟꯕ ꯄꯥꯝꯕꯁꯦ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣꯒꯤ ꯀꯩꯕ ꯑꯃ ꯅꯨꯡꯁꯤꯃꯟꯕꯩꯗꯣ ꯑꯗꯒꯤꯅ ꯍꯦꯟꯅ ꯄꯥꯝꯈꯤꯕꯅꯦ ꯑꯣꯀꯦ ꯑꯦꯛꯇꯔ ꯀꯔꯝꯕ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯤꯁꯥꯅ ꯄꯥꯝꯃꯤꯁꯦ ꯗꯌꯥꯟꯗꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯀꯨꯝꯃꯤꯕ ꯔꯣꯜꯁꯦ ꯏꯁꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯐꯖꯅꯒꯗꯤ ꯇꯧꯔꯛꯀꯅꯤ ꯏꯁꯥꯅ ꯄꯥꯝꯖꯕꯅꯤꯅꯒꯀꯣ ꯀꯃꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯇ꯭ꯔꯦꯂꯔ ꯃꯆꯥꯗꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯗ ꯃꯃꯥꯡꯗꯗꯤ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯂꯔꯁꯤꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯅꯒ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯐꯖꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯣ ꯐꯤꯂꯝꯒꯤ ꯀ꯭ꯔꯥꯎꯠꯁꯦ ꯇꯞ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯨꯝ ꯇꯞꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯗꯤ ꯈꯜꯂꯦꯕꯀꯣ ꯔꯤꯖꯜ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯩ ꯁꯤꯁꯇꯔꯅꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯂꯥꯛꯄꯤꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯃꯥꯁꯦ ꯌꯦꯡꯕꯤꯔꯨꯔꯣ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯌꯥꯎꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯂꯣꯏ ꯑꯣꯏꯕꯤꯔꯣꯅ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯂꯥꯛꯄꯅꯦꯕꯀꯣ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯤꯡ ꯔꯥꯖ ꯂꯛꯁꯃꯤꯅꯕꯨ ꯍꯣꯠꯅꯍꯧꯅꯦ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯁꯤꯃꯥꯁꯦ ꯌꯦꯡꯕ ꯑꯩꯈꯣꯏ ꯗꯥꯒ ꯗꯥꯒ ꯂꯥꯛꯑꯦꯕꯀꯣ ꯗꯥꯁꯨ ꯌꯥꯏꯌꯦ ꯈꯤꯇꯪ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯇꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯗꯥꯒ ꯂꯥꯛꯑꯦ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯇ꯭ꯔꯦꯂꯔꯒꯨꯝꯕ ꯃꯇꯦꯛ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯗꯤ ꯊꯥꯒꯠꯄꯤꯔꯦꯕꯀꯣ ꯁꯤꯃꯥꯁꯤꯒꯤ ꯑꯗꯨ ꯌꯦꯡꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯦꯡꯉꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯌꯦꯡꯉꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯏꯁꯥꯅ ꯀꯃꯥꯏꯅꯒꯗꯤ ꯈꯜꯂꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯌꯥꯝ ꯇꯤꯀꯦꯠꯇꯣ ꯎꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯅꯤꯡꯕ ꯏꯗꯧ ꯃꯤ ꯀꯦꯔꯦꯛꯇꯔꯈꯩꯗꯣ ꯑꯦꯛꯇꯔꯈꯩꯗꯣ ꯎꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯂꯥꯛꯄ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯦꯛꯇꯔꯦꯁꯀꯗꯤ ꯂꯣꯏ ꯑꯣꯏꯕꯤꯕ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯎꯋꯦ ꯌꯥꯎꯋꯦꯀꯣ ꯏꯁꯩꯒꯤ ꯏꯁꯩꯗꯣ ꯑꯗꯨꯗꯤ ꯇꯥꯕꯤꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯃꯥꯏꯗꯨꯗꯤ ꯑꯝꯇ ꯑꯗꯨꯒꯨꯝꯕꯗꯤ ꯈꯪꯗ꯭ꯔꯤ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯁꯅꯣ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯗꯥꯁꯦ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯣꯀꯣ ꯊꯥꯒꯠꯆꯔꯤ
Story Collection YouTube channel le lakjabane ba ko sister gi minga leifam amta habiu ne Ronika yam nam thangwai bande thamai bande kana la bi sama si yeng ba koi family pulap lai e ba ko ticket online de ka fi ban ta se gi dum ka fi ban ka mai to ga se dum ke se ke ba ko ado YouTube ta trailer matek matek ti sama si gi thado e de sei su dum YouTube ta ga le ba ko si ga di yeng bi bra ka mai to ga do ai gi oina di yeng je tri ba ko sida han oina dum yeng ke yeng ge la e ba ko ado wari je ticket ti ubira mani khala da kumi be actor actress ka ja chana pa ba ga yaw bro ka mai to ga hoi kano do actor do ina pam sai actor sing da dum pam je ba ko ado wari je nu ngai ga da ma man ro ka mai di khal le cha da wari ji khang ni nung gi ngai ram ga ba ma ne khang okay ado punna family me enjoy to minara ga yeng bo biro ko sima si jam nu ngai ba mo ora ni na ko ado ga tilli ba crowd sa si tam na heng ka le ba ko ado na success so do ma le ko sister gi sai ta gi su oi ni na khala ga la ko family punna su lak minara ba ni na enjoy punna to minara nu ngai ba so minara si thaga chari akhoi lak series Story YouTube channel dagi sai ta gi lak cha bane ba ko sister gi minga le phangam tang thambiu ne ai Anjali Naurem hengang dagi ne hengang dagi ne ko si film si act to bra ek to bona tenga si host oi do ne ba ko amamang dagi ke host bi sa ba si gi sa atopa sida bot ta dinga sina han bo oi do ne ba experience oi ba sa duga mamang dadi ama ani ahum muk smain thur hata ka for tai smain thur do ne ba ko ado family lak na bro tra family lak ne ba ko ado si ma se khoi gi trailer macha YouTube su thaga le ba ko release to basta ko si ga di yeng bi bro da sei ge su thaga li na ko sma si ga yeng ko yam ngai da ma le ba ko ado ticket su ubira mani ko ado kummi back dress ngi am le uram mani ko isana pamja ba ga yaw bra yawe lon pame haidi se kum mi bising se haidi lon hana su moi gi film mam thokre dna ko ado ko u ba kan do ko yamna haidi moi gi performance lo ko na han loi u gre do se so no ba experience am oi ga da ba ma le moi gi performance do yam nu ngai ga ni khal no na tam na di kun khala iba ta ne ba yam na su ko isa sister gi thaja ba je su jo jo da na si ma sa nu ngai ga ni de success ni na khale ko tam na su crowd hi hangala ko ma le ha ngai ga yeng na ra di ko yam haji yam la hauri lam bi da su la hauri bu ko ado su jo da na success oi ga da ba ma le ko isa na su kana anchor host bi ni hai ko ado phajana oi biro tik ta kai da oi biro khoi gi sai ta gi ko ado tam na di ma sing kala ko ni na se mai pa ko min na se thaga chari biu ne ai karawang kham de gi ne ai gi ming na asa kana la bi gi ma si yeng ba chi hoi ga punna lang minari ne bu ko ado ke sima se ko trailer macha de isai ya chung ba ma tha ga de ko ado sing ni yeng bi ba ka mai ta ga ai yeng gi di sweng yeng ta bi dum la ko ne do ticket sweng nu ubira mani ko ko ta para ba ni na ado ticket si da kum uram mani kum mi actor dressing se adum yaw bu ko isa na pam bi lo bi bra ka mai ta si adum pam bi pa be ba ko je si te story ai adum pam ja ba ne ba pam de lo pa me adu gi mo na kum bi sai se nu ai do ma le ne yeng ba la ko ne okay ado di kem te yeng na mana budila e isa ni situation thajaba se sima se nungai ga dra mai pak ga dra ka mai ni khalle au nungai do di ma le ado ai na pam bi su kum ba gi oi ba gi ko ado se phajo ma le na lak ko hawa yaw na lak sa ba ne ko ado sima se tam na haidi mi se kak ti ma thang tam ni hang ka le ba ko nu hu da na mai pak ga da di ma le isa na su pam ba sister ga ke mam yaw hai ri ba ko ado mai pak ko bi na sanu ko ado film ni pun lak pi ro akoi Story YouTube channel sai ta gi lak sa ba ne ba ko ado mu thaga chari thank you Tina Iron Book kaino ne iram dam ipau gi kaino na tim moi na lak pa ne ba ko mi lak ka da ba te sung wali ma le mai wali adu di kana hana yo bi da ga hojik se akhoi mari han la ba ko ado kaino da we sima se nungai da bo man ra ka sa da phau gi sima si maram du sum hoi film se haidi akhoi Manipur da di film se adum tongan be story ngak ta dum oi bani na ko ngasi gi sa dum mahau ma taste mahau khani na ado YouTube da dagi sai oi na mam thagali ko trailer mateng sai so ado tabi ba yeng bi ba ka mai ta yengi da de ananda sa hana da khoi ti nei ba adu ngai ni khazani khala la ba ko ado iram dam ipau gi sai dagi su lak pi re ko aduna haidi so da na sma tap na di mi se ka thengal enga sa ga hanau ra di ko success su jo ga da ma le isa na su pamja ba khangna ba mam yaw ra ha ba ko ma puna la puna yeng bi ro ko thaga chari ai ming biken ai kurai da gini ni gi nem ta hayu ne ai ra nutan ai ju kurai de sa ga hayu ai na sanari ai kom kurai de ge ai de ne ko समाजे कमाइन करी थ्रुदे लाकिबनो कासे येंगो साइदी keno ne ai ga yam lu china ba khoi gi zabi sojir na film se yaw ba ma gi
through the lakone. Family pun nak laku. Family pun nak ini. Family pun nak ini ko. Cai sing sara laku dah ba. Saya sing zadri. Hala cai ni. Ya ko. Cuma je trailer macam di YouTube tu memang thagali ko release tu bagi. Ada gini saya juga thagali ko. Ada ko madi yang bibra. Yam yang. Yam yang ini hadi yang bibra. Adam yang. Sister di. Ada wari je hadi thagali wari mati thagali se. Uba matam dah cuma je nungai kada mamra kamai tu ya. Yang ti nungai kada mal. Ada ko mi back tracing se. Hadi sana pam lo bibra kamai tu ya. Yang pam ba. Daya yaw re. Ada ki kene. Kshetrimayum Taru. Kshetrimayum Taru loi moi apa na ki new generation da apa mai amna yang pam na ba. Actor actress na tu wer mina. Ado ki maroi na ado ki yeng la ni. Okay, thaga cari bulap selak mina re boko. Cuma sudah nungai boy view ko. Ada mi crowd se tam di hengkale ngasai degi hujung ni hengkale boko. So tu na success oi dong male. Sai ki nung tu na ngak ke ro ne ba. No hang ko sam ya jong lak na ne ba. Ada pun ni yang mina ro ko. Okay. Thaga cari. Thank you. Mamang lesu mo performance ma'am uge dana ko pada hon urbida manim ko ado ngasi so dagi ta dana ga tu perform to ko to di man ba kan nungai na sing bio thaga chari ko tum channel sai tagi lak sa bane ba ko so gi minga le pom ta tham biu ne ai gi ming akip ka we adaga leipom na thamai ban lamphel da leiye na la bi gi sama jing ba ai gi pa le man ba gi minga le phom ta biu ne ai tumtin kren ka jai ai so keno no ko ri oi ba du thamai ban de gi ko thamai de ne ba ko ado se sel ba mo e pham ba gi mo kai ja di kai hai ningi nungai ba hadi mo ma tau se oi nungai adu bu sana semut pham ba ko ba lei ja mot pa yam kan mot de ba ko adu makha se kara inge hai tare adu khatanga ni adu thangai ni ko sima se hadi trailer ma sama sam yam tha do YouTube channel da ko adu singing bi da lak bi ba ka mai tau ge nungai do Okay, ado mati-mati saying ko ado ticket di so ro man ni kana na ko mi ekta wi ko ado ubam matam da ticket se hadi yeng matam da ko sana pa am actress lo bi bro ko mai tau ga oi sigi heroni se sigi nu pi se han boy do ne sigi sin do so ado maming su hazana khang de ba ado sida yam na momun ta khang ni ji te sorry ko we ko mamang da su budi ek tau khre ko okay to ba sister gi kai hai ni nge film sigi matang da ka mai na tau dong male nungai gini hai male okay thaga chari ai kero da gini ale sang them rakesh ko ming na ado ai kero ni Kanchipur ka na la kishma ing min da ba ai gi mana ba gai ji ga ba da gi ming le khom ta biu ne ai gi ming na gambir sanok jam mai ai phal da gi ne okay ba da gi de ai ming sensi naw dom da gi nam dem ta mana de do kunna thengna lak ne ra ka mai thai na man ko hona nam lai ne ko ado sima ji gi trailer ma sa di YouTube nam thaga le ko release to ma tang da ado ying bi da ga lak ko ka mai tau ga video oi ka ba yeng ga lai okay ado sima ja nungai dong man ba ka mai tau ga sima di nungai ni le ka ba da gi sai ta gi di ke khale sima ja film je Manipur film je hoji ki yam kan ji keno tong na de na ko ado amuk sumaina puthor ko da khoi ju pa ga yeng hoji ki yeng bi han da re ai ta re ko ado sumaina amuk puthor ko je khoi ju nungai dong ju ma le ado ko nungai ni sa khale nungai na ju yeng
ꯕ꯭ꯔꯗꯔꯗꯤ ꯀꯣ ꯕꯣꯠꯇ ꯐꯤꯂꯝ ꯅꯝꯕꯁꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔꯦꯀꯣ ꯏꯔꯥꯡꯗ ꯀꯩꯗ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯃꯥꯡ ꯅꯍꯥꯟ ꯗꯦꯠ 26ꯇꯒꯤ ꯅꯝꯃꯛꯄꯅꯦꯕꯀꯣ ꯉꯁꯤꯒ ꯑꯅꯤꯔꯛ ꯁꯨꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯕꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯂꯝ ꯈꯤꯇꯪ ꯑꯣꯟꯕ꯭ꯔꯥ ꯃꯣꯠꯄ ꯈꯣꯠꯄ ꯏꯁꯥꯒꯤꯁꯨ ꯃꯣꯠ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅꯀꯣ ꯐꯝꯕ ꯃꯇꯝꯗ ꯀꯩꯀꯩ ꯊꯦꯡꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯀꯠꯂꯦ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯦꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯀꯃꯥꯏꯅ ꯈꯜꯂꯦ ꯏꯁꯥꯒꯤ ꯃꯣꯠ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯁꯤꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ MM Story Collection YouTube ꯆꯦꯅꯦꯜ ꯁꯥꯏꯠꯇ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯝꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯗ꯭ꯔꯥ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯤꯡꯒ ꯂꯩꯐꯝ ꯑꯩ ꯃꯤꯡꯅ ꯁꯥꯟꯇꯤꯄ꯭ꯔꯤꯌꯥ ꯂꯩꯐꯝꯅ ꯀꯩꯅꯣ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯆꯦꯛꯀꯣꯟꯗꯒꯤ ꯁꯤꯁꯇꯔꯒꯤꯗꯤ ꯂꯩꯁꯅꯥ ꯂꯩꯐꯝꯗꯤ ꯆꯦꯛꯀꯣꯟꯗꯒꯤ ꯁꯤꯁꯇꯔꯒꯤꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯂꯩꯐꯝꯅ ꯀꯥꯏꯗꯒꯤ ꯆꯦꯛꯀꯣꯟꯗꯒꯤ ꯆꯦꯛꯀꯣꯟꯗꯒꯤ ꯄꯨꯟꯅ ꯍꯧꯅꯔ ꯂꯥꯛꯃꯤꯟꯅꯩꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯂꯞ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅꯗꯤ ꯈꯜꯂꯦ ꯁꯤꯁꯇꯔꯒꯤ ꯃꯣꯠꯇ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯇ꯭ꯔꯦꯂꯔ ꯃꯇꯦꯛ ꯃꯇꯦꯛ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯤꯗꯅꯀꯣ ꯑꯗ ꯏꯁꯩꯅꯆꯤꯡꯕ ꯃꯌꯥꯝ ꯊꯥꯒꯠꯂꯤ ꯁꯤꯃꯥꯁꯤꯒꯤꯀꯣ ꯁꯤꯗꯤ ꯌꯦꯡꯕꯤꯔꯒ ꯂꯥꯛꯄꯤꯕ꯭ꯔꯥ ꯌꯦꯡꯗꯦꯕꯀꯣ ꯁꯤꯁꯇꯔꯒꯤꯗꯤ ꯑꯩꯁꯨ ꯌꯦꯡꯗꯦꯕꯀꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯌꯥꯝꯅ ꯍꯧꯕꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯇꯤꯀꯦꯠꯇꯤ ꯏꯁꯥꯅ ꯈꯨꯗꯛꯇ ꯄꯥꯏꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤꯀꯣ ꯉꯁꯥꯏ ꯑꯗꯣ ꯇꯤꯀꯦꯠꯇꯨꯗ ꯉꯁꯥꯏꯒꯤ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔꯁꯤꯡꯒ ꯂꯣꯏ ꯎꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯀ ꯑꯣꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅꯗꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯩꯝꯇ ꯌꯦꯡꯗꯕꯤꯗ ꯂꯥꯛꯏꯅꯦꯕ ꯕ꯭ꯂꯥꯏꯟꯗꯀꯣ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗꯧ ꯃꯥꯟꯕ ꯏꯁꯥꯅꯗꯤ ꯈꯜꯂꯝꯗꯣꯏꯅꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯅꯨꯡꯉꯥꯏꯔꯗꯧ ꯏꯁꯥ ꯀꯩ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯏꯆꯟꯗꯣ ꯑꯝꯇ ꯀꯧꯔꯛꯑꯣ ꯏꯆꯟꯗꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯤꯃꯥꯁꯤ ꯃꯇꯥꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ MM Story YouTube ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯕ꯭ꯔꯗꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯗꯦꯅꯤꯁ ꯅꯋꯥꯝꯊꯣꯡꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯁꯤꯃꯥꯁꯦ ꯌꯦꯡꯕ ꯏꯆꯟ ꯅꯨꯄꯤꯒ ꯂꯥꯛꯄꯅꯦ ꯁꯤꯁꯇꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯖꯦꯁꯤꯀꯥ ꯇꯦꯔꯥꯗꯒꯤ ꯀꯣ ꯁꯤꯃꯥꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯇ꯭ꯔꯦꯂꯔ ꯃꯆꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯏꯁꯩꯁꯨ ꯊꯥꯒꯠꯈ꯭ꯔꯦꯀꯣ ꯑꯗꯨ ꯌꯦꯡꯕꯤꯔꯒ ꯂꯥꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯗꯣ ꯐꯤꯂꯝꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯇꯤꯀꯦꯠꯁꯦ ꯂꯧꯔ ꯉꯁꯤꯒꯤ ꯂꯥꯛꯄꯅꯦꯕ ꯊꯧꯔꯝ ꯑꯁꯤ ꯍꯥꯏꯗꯤ ꯃꯈꯥ ꯇꯦꯂꯔ ꯀꯩꯀꯥꯗꯤ ꯆꯠꯊꯔꯤꯕ ꯌꯦꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯩ ꯃꯔꯨꯑꯣꯏꯕ ꯂꯧꯔꯛꯄ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯗ ꯌꯦꯡꯕꯤꯔꯒ ꯂꯥꯛꯄ꯭ꯔꯥ ꯇꯦꯂꯔ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯦ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔꯁꯤꯡꯁꯦ ꯏꯁꯥꯅ ꯄꯥꯝꯕꯤꯕ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯝꯃꯦ ꯍꯦꯔꯣꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯅꯧꯕꯒꯤ ꯀꯨꯝꯍꯩꯕꯁꯤꯡꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯁꯤꯃꯥꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯇꯞ ꯇꯞꯅꯗꯤ ꯀ꯭ꯔꯥꯎꯗ ꯍꯦꯟꯒꯠꯂꯛꯏꯕ ꯉꯁꯥꯏ ꯍꯥꯏꯅꯔꯨꯔꯗꯤ ꯑꯗꯣ ꯏꯁꯥꯒꯤ ꯃꯣꯠꯇ ꯁꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯤꯁꯦ ꯄꯨꯂꯞꯀ ꯊꯜꯂꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯣꯏꯅꯤꯗ ꯍꯧꯖꯤꯛꯀꯥꯟ ꯑꯅꯧ ꯑꯅꯧꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯂꯣꯏ ꯄꯣꯛꯅꯔꯦ ꯑꯗꯣ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯕꯣꯠꯁꯦ ꯂꯦꯞꯄꯨꯔꯕ ꯃꯇꯨꯡ ꯏꯔꯥꯡꯅ ꯀꯔꯤ ꯃꯌꯥꯝ ꯊꯤꯡꯉꯨꯔꯦꯀꯣ ꯑꯗꯣ ꯗꯦꯠ 26ꯇꯒꯤ ꯍꯧꯔꯛꯏꯅꯦ ꯁꯤꯃꯥ ꯑꯃ ꯔꯤꯂꯤꯁ ꯇꯧꯕꯁꯤꯒ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯦꯞꯄꯨꯔꯒ ꯁꯨꯃꯥꯏꯅ ꯕꯣꯠꯇꯒ ꯑꯃꯨꯛ ꯆꯪꯒ ꯌꯦꯡ ꯐꯪꯕꯁꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅꯗꯤ ꯏꯁꯥꯗ ꯐꯥꯎꯋꯦ ꯃꯊꯛꯁꯨ ꯈꯜꯂꯝꯃꯦꯀꯣ ꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯝꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯦ ꯇꯣꯏꯂꯦꯠ ꯀꯩꯀꯩ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯏꯁꯥꯅ ꯄꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩꯒ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯝ ꯂꯩꯇꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤꯁꯇꯔꯒꯤ ꯃꯣꯠꯇꯗꯤ ꯁꯤ ꯐꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯕꯣꯠꯁꯦ ꯀꯨꯏꯅ ꯆꯪꯉꯨꯗ꯭ꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯍꯣꯡꯕꯒ ꯂꯩꯔꯝꯕꯁꯦ ꯏꯁꯥꯗ ꯀꯩꯀꯩꯒ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯦꯞꯄꯨꯔꯒ ꯑꯃꯨꯛ ꯅꯧꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯥꯞꯄꯛꯄꯁꯦ ꯍꯥꯏꯗꯤ ꯑꯇꯩꯗꯗꯤ ꯀꯌꯥ ꯌꯦꯡꯉꯒꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦꯕ ꯁꯤꯗꯅ ꯁꯨꯝ ꯌꯦꯡꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦꯕ ꯁꯤꯃꯥꯁꯦ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯊꯥꯒꯠꯆꯔꯤ ꯃꯍꯩ ꯆꯥꯎꯕ ꯃꯩꯔꯥꯒꯤ ꯃꯉꯥꯜꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯕꯗ ꯑꯁꯥ ꯄꯤꯕꯤꯔꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯣꯏꯕꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯃꯩꯔꯥ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯝꯒꯗꯧꯔꯤꯕ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯐꯤꯜꯝ ꯑꯁꯤꯕꯨꯁꯨ ꯃꯉꯥꯜ ꯄꯤꯕꯤꯗꯨꯅ ꯐꯤꯜꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯗ ꯃꯇꯝ ꯆꯪꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯈꯤꯕ ꯔꯥꯏꯇꯔ ꯑꯦꯗꯤꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯥꯔꯇꯤꯁꯠ ꯑꯃꯗꯤ ꯐꯤल्म ꯀ꯭ꯔꯨ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯣꯏꯗꯨꯅ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯃꯉꯥꯜ ꯐꯪꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ
Thagachari. Tawari Ngasi March ki tarikh 19 thangja numet asida Fumduna Thamlage hariba premier show asibu yaifa thongjal pibiduna mingel tabikibagidamag nembirakiba mayam pumnamakku ngasigi host mabati humbatabamna ikay kumaba amukahanda ichari. Matam chakna namkiba film asi isorgi thongjaldagi mayam mangda mapufan utpa pangzagadore. Chief guest ki Fumduna Thamlage Door Development Committee President. Retired Assistant Commander CRP Raja Pengpung support Matanda, guest of honor ki Fumduna success rate ne haiba thajai aduga yamna su nungai ne ado sakum be actor sinja adi tam na hadi tin khalai ba ngata ne ba moi adi ke haining guest of honor ki Fumduna pamja ba ga yaw bra kama kama ito yung dai pamja ba di horticulture and soil conservation Bishopur district officer PDP Oja S Sushila Chenubusu Taram Ninegi mingale pam tahabi ba ai uri pop tai happiness mingam tahabi ba ai roma ko Some sister ini minggu kau juga. Pagi kau pada sibiduna. Lepas nak kaya lagi. Kau pada lagi. Okay. Semasa kan orang lagi balap lagi. Tabalak piliba mayam pun nak sinjan anjari bagi mai. Ada trailer ke kayak video ni andi thai rekod. Ada yang dia kan lapor ke mai tu ke. Hoi yenge nungai do mal ngale ko tiket sana bai bira mani sai ko ado ubira mani actor test ko missing sa ano mga tadi we ko ado mo matam da perform to ko do sa nungai do ko man ra ka mai nungai do mal hai di ano boy na thawai yaw ko ra ko na nungai do mal hai di sai du su le ba sai du ya ba ka he nungai do mal dine mo hai bing si ma se ka ma ga tau do mal ano ko sara tadi oi do ni ko ado mo sing se ka ma ga di tok to mal hai di ano boy je tar ga su ngasai hek kai tare adum yengba do loimak guest of honor kan bagi adu dige dum nungai ni na khale aduga adum ano koi jara su siti loina alam bana loimak kano hai raba loina au tawrabani na adum yeng biraga wa horen adum moina artist kaina tawrkada bodo adu gido dum yeng biraga habidi hena moina soibyar su na tawal obyar su yeng biba koina tawraga hena tungda adum mamai haidi kai tare tawningbagi thongna do adugumba lakpo oisinu na ai haijage ado ne di sigi trailer se mem thagat lidana ko release on da kanda sidi thengna bibro yeng bib aw thengnai yeng ko okay thagat chari khoi lak chari se mm story collection ki site lak sa bane ko sima sa am nunga ni yeng view success oisanu ko thagat chari Anjali ko aduga lefamna thangwai ba hinjam de wale kai sumane perform to lak ba se bota lak ba se siga kaya su boy bidena yana ma oi dune ba ko sima se yeng doi ni ko hore sa kum be actor sing sa ngai do ma kamang to ga ngai do dia mai okay ado tiket ka aga so na tiket ada su tiket uli ba mai actor sing sa ubira mani ba ko isana pam ba yaw bi bra ado di country okay Mingale phong am ta hai view ne mình ringa ma rang xem lại không là thằng mấy mình được đi qua ok sida cái nó tàu bột tas mai lạc có sẽ sida kẹo su boy bữa nữa ham boy bữa này bữa kui này đi trắng bữa có tay ya rồi quoi aduga nahan de twenty six tagi amuk si anh su boy de ne bữa bang thu yêu je ado sister hoi sida sa pula group on lạc ni ra kamang mai tàu bữa tàu ne bữa akoi se story youtube channel ki site tagi lạc sa bane bữa ado si ma se trailer adagi sai sina ching ba se youtube thagalam ani ko mating mate asidi yeng ga lạc bữa kamang tàu ga happy birthday ko ubuda ga nungai do man ra kamang khale nungai do male ba ko ado hadi kummiba sai perform to riba actor actress sing sa sana pam ba yaw bi ba kamang tau ga ano ma tadi oi ko ado sana ka ke ngai ba yaw ko ren sama se puning ne do ni ko ado yeng ka sida isa do station na ga nungai do man ba kai khale okay thaga chari sister gi mingale phong ta habiu ne ai deb jani thamai ba hi jone wale kai okay ado sida lak ba sin ahan ba jara
ꯑꯍꯥꯟꯕꯣꯏꯗꯨꯅꯦꯕꯀꯣ ꯁꯤꯃꯥꯁꯤꯒꯤ ꯇ꯭ꯔꯦꯂꯔ ꯃꯇꯦꯛ ꯃꯌꯥꯝ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯃꯌꯥꯝ ꯊꯥꯒꯠꯂꯦꯀꯣ ꯁꯤꯗꯤ ꯌꯦꯡꯉꯒ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯀꯨꯝꯃꯤꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯥꯏꯗꯤ ꯅꯧꯅ ꯍꯥꯏꯗꯤ ꯀꯨꯝꯈꯠꯂꯛꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯎꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯀꯃꯥꯏ ꯐꯥꯎꯒꯦ ꯃꯣꯏ ꯌꯦꯡꯕꯗ ꯁꯨꯝ ꯑꯣꯕꯖꯔꯞ ꯇꯧꯅꯤꯡꯕ ꯌꯥꯎꯋꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯁꯨꯝ ꯌꯦꯡꯅꯤꯡꯕꯗꯣ ꯑꯅꯧ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯋꯥꯔꯤꯗꯣ ꯈꯣꯠꯄꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯑꯗꯣ ꯁꯤꯃꯥꯁꯦ ꯍꯣꯔꯦꯟ ꯄꯨꯟꯅꯗꯤ ꯌꯦꯡꯃꯤꯟꯅꯔꯅꯤꯕꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯐꯖꯗꯧꯒ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝ ꯌꯦꯡꯉ ꯈꯪꯒꯅꯤ ꯈꯪꯅꯤꯀꯣ ꯏꯁꯥ ꯊꯥꯖꯕ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯍꯦꯛ ꯑꯣꯏꯍꯟꯕꯤꯔꯅꯤ ꯑꯣꯀꯦ ꯏꯁꯥꯗ ꯑꯅꯧꯕ ꯑꯥꯔꯇꯤꯁꯠꯀꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯍꯣꯏ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯦꯀꯣ ꯃꯣꯏꯁꯨ ꯅꯧꯅ ꯃꯣꯏꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯕꯤꯜ ꯇꯧꯖꯔꯛꯏꯅꯦ ꯑꯗꯨꯅ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤꯀꯣ ꯀꯨꯏꯅꯗꯤ ꯕꯣꯠꯁꯦ ꯆꯪꯕ ꯌꯥꯔꯨꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅꯒ ꯐꯖꯅ ꯁꯦꯝꯒꯠꯂꯝꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯀꯩ ꯂꯩꯔꯤꯁꯤꯡꯁꯦ ꯎꯕꯗ ꯀꯩꯀꯩꯗꯤ ꯐꯥꯎꯋꯦ ꯍꯥꯏꯗꯤ MSFDSꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯟꯖꯟ ꯎꯔꯦꯗꯅꯀꯣ ꯆꯍꯤ ꯈꯔ ꯃꯃꯥꯡꯗ ꯁꯤ ꯊꯤꯡꯉꯨꯔꯦꯗꯅ ꯁꯤ ꯎꯔꯛꯄꯁꯦ ꯀꯩꯀꯩꯗꯤ ꯐꯥꯎꯋꯦ ꯁꯨꯝ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯄꯤꯛꯏꯀꯥꯟꯗꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗ ꯚꯥꯞꯃꯦꯟ ꯇꯥꯍꯧꯗꯕꯅꯦ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯅ ꯁꯨꯝ ꯄꯤꯛꯏꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯧꯔꯒꯦꯀꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ RK ꯔꯣꯅꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦꯕꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯁꯤꯗ ꯌꯥꯎꯕ ꯂꯥꯛꯄꯁꯦ ꯁꯤꯒ ꯀꯌꯥꯔꯛ ꯁꯨꯕ ꯑꯣꯏꯕꯤꯒꯦ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯃꯥꯁꯤꯒꯤ ꯇ꯭ꯔꯦꯂꯔꯁꯤ ꯀꯩꯀꯩ ꯃꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯏꯁꯩꯅꯆꯤꯡꯕ ꯁꯤꯗꯤ ꯌꯦꯡꯉꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯌꯦꯡꯕꯤꯕ꯭ꯔꯥ ꯌꯦꯡꯉꯦꯕꯀꯣ ꯏꯁꯥꯅ ꯈꯣꯏꯗꯥꯕꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯀ ꯌꯥꯎꯕꯤꯕ꯭ꯔꯣ ꯁꯤ ꯁꯤꯃꯥꯁꯤꯒꯤ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯁꯦ ꯅꯧꯅꯗꯤ ꯍꯥꯏꯗꯤ ꯐꯥꯎꯒꯠꯂꯛꯏꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯛꯏꯅꯦꯕꯀꯣ ꯏꯁꯥꯗꯤ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯈꯜꯂꯦ ꯃꯣꯏꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯦꯛꯇꯤꯡꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯩꯌꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯅꯧꯅ ꯂꯥꯛꯏꯁꯤꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯐꯥꯎꯕꯤꯕ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯤ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯦꯕꯀꯣ ꯁꯤꯃꯥꯁꯦ ꯅꯨꯡꯉꯥꯏꯒꯅꯤꯗꯤ ꯈꯜꯂ ꯂꯥꯛꯄꯤꯔꯦꯕꯀꯣ ꯍꯣꯔꯦꯟ ꯏꯁꯥꯒꯤ ꯊꯥꯖꯕ ꯀꯩꯀꯩ ꯌꯦꯡꯉ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯃꯌꯥꯝꯒꯤ ꯀ꯭ꯔꯥꯎꯠꯁꯨ ꯇꯞꯅ ꯍꯦꯟꯒꯠꯂꯛꯏꯕꯀꯣ ꯑꯗꯣ ꯐꯤꯂꯝꯁꯦ ꯁꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤ MM Story Collection YouTube ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇ ꯂꯥꯛꯆꯕꯅꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ